ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩꯂꯪꯒꯩ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯨꯡꯁꯤꯕꯒꯤ ꯆꯩꯊꯦꯡ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯦꯝ ꯑꯉꯝꯕ꯫ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯍꯦꯟꯖꯤꯟꯈꯤꯕ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ ꯊꯣꯏꯅ ꯂꯩꯔꯤꯕꯁꯤ꯫ ꯊꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯅꯪꯅ ꯍꯧꯔꯛꯄꯅ ꯃꯃꯥꯟꯅꯕꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅꯗꯤ ꯍꯥꯏꯖꯗꯦ꯫ ꯊꯣꯏ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯀ꯭ꯂꯥꯁ 8 ꯇꯝꯂꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯏꯃꯨꯡ ꯑꯃ ꯄꯨꯔꯤꯕꯅꯤ꯫ ꯊꯣꯏꯒꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯒꯤ ꯕꯦꯝꯃ, ꯆꯥꯛꯁꯦ ꯑꯝꯇ ꯊꯣꯡꯉꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯀꯥꯔꯨꯗꯣꯏꯅꯤꯀꯣ, ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ꯫" ꯊꯣꯏꯁꯨ "ꯍꯣꯏ ꯏꯃꯥ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯆꯥꯛꯈꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ, ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ ꯅꯠꯇꯦ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯊꯕꯛ ꯁꯨꯗꯨꯅ ꯍꯣꯠꯅꯔꯤ꯫ ꯆꯥꯎꯊꯣꯏꯁꯨ "ꯇꯥꯔꯤꯕ꯭ꯔꯣ ꯃꯃꯥ, ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯤꯕꯅꯣ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ "ꯌꯨꯝꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯒ ꯇꯧꯔꯒꯅꯦ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯥꯏꯗ ꯑꯃꯨꯛ ꯊꯣꯛꯄꯤꯔꯨꯗꯣꯏꯅꯣ ꯃꯣꯏ ꯄꯥꯕꯨꯡꯕꯣ?" "ꯀꯔꯤꯁꯨ ꯊꯣꯛꯂꯔꯣꯏꯗ꯫ ꯃꯣꯏ ꯃꯃꯥꯡꯒꯤ ꯏꯅꯦ ꯍꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯃ ꯂꯩꯕꯗꯨ ꯌꯣꯜꯂꯤ ꯍꯥꯏꯅ ꯇꯥꯏꯅꯦ ꯃꯃꯥ." ꯆꯥꯎꯕꯤꯁꯨ ꯈꯨꯝꯂꯛꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯪꯁꯤ ꯇꯥꯕꯗ꯫ "ꯏꯅꯦ ꯁꯈꯤ ꯍꯣꯏꯒꯤꯗꯣ ꯑꯣꯏꯗꯣꯏꯔꯥ ꯃꯣꯏ ꯄꯥꯕꯨꯡ? ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ? ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕꯁꯤꯗ ꯂꯩꯒꯦꯗꯤ ꯅꯠꯇꯗꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯒꯦ ꯈꯜꯂꯤꯕ ꯖꯥꯠꯅꯣ?" "ꯍꯣꯏꯗ, ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯒꯤ ꯇꯧꯖꯔꯤꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ." "ꯐꯔꯦꯁꯦ ꯃꯣꯏ ꯄꯥꯕꯨꯡ, ꯑꯗꯣ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯐꯤ ꯊꯤꯕꯒꯤ ꯍꯥꯏꯕꯗꯨꯁꯨ ꯃꯇꯝꯗꯣ ꯌꯧꯔꯛꯂꯦ, ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ?" ꯍꯣꯏ, ꯍꯟꯗꯛꯀꯤ ꯊꯕꯛ ꯁꯨꯔꯤꯕꯁꯦ ꯌꯨꯝꯕꯨꯁꯤꯅ ꯄꯤꯔꯛꯄꯒ ꯑꯉꯥꯡꯒꯤ ꯐꯤꯗꯣ ꯍꯥꯟꯅ ꯊꯤꯗꯣꯛꯂꯁꯤ." ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯊꯣꯏꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥꯅ ꯑꯦꯟꯁꯥꯡ ꯁꯦꯝꯂꯤꯕ ꯑꯗꯨ ꯌꯥꯎꯁꯤꯜꯂꯛꯏ꯫ "ꯏꯃꯥ, ꯄꯥꯕꯨꯡ" ꯑꯁꯤ ꯍꯥꯏꯅ ꯇꯞꯂꯤ ꯇꯞꯂꯤ ꯀꯧꯔꯛꯏ꯫ "ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ?" ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯊꯣꯏꯅ ꯍꯪꯂꯛꯄꯅꯤ꯫ ꯊꯣꯏꯁꯨ "ꯁ꯭ꯀꯨꯜꯒꯤ ꯐꯤꯁꯇꯣ ꯊꯤꯕꯒꯤ ꯍꯥꯏꯔꯛꯑꯦ ꯑꯣꯖꯥꯅ" ꯑꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯇꯞꯅ ꯋꯥ ꯍꯥꯏꯕ ꯉꯝꯖꯗ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯆꯥꯎꯊꯣꯏꯁꯨ ꯊꯤꯔꯗꯧꯕꯅꯤ, ꯏꯆꯥꯒꯤ ꯐꯤꯗꯣ ꯄꯥꯕꯨꯡꯒꯤ ꯍꯟꯗꯛꯀꯤ ꯇꯣꯂꯣꯞꯁꯦ ꯍꯦꯛ ꯐꯪꯕꯒ ꯊꯤꯗꯣꯛꯂꯁꯤ." ꯊꯣꯏꯁꯨ ꯍꯔꯥꯎꯔꯗꯨꯅ ꯅꯣꯛꯂꯤ ꯅꯣꯛꯂꯤꯗꯨꯃꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕꯤ ꯂꯩꯆꯜ ꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯆꯜꯅ "ꯊꯣꯏ" ꯑꯁꯤ ꯍꯥꯏꯅ ꯀꯧꯔꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯊꯣꯏꯁꯨ꯫ "ꯅꯪꯗꯤ ꯌꯥꯝꯅ ꯊꯥꯖꯗꯦꯅ, ꯀꯥꯈꯠꯂꯣ ꯂꯥꯛꯑꯣ." "ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩ ꯂꯩꯒꯦꯕ? ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ? ꯑꯗꯣ ꯅꯠꯇ꯭ꯔꯒ ꯁꯤꯗ ꯁꯨꯝ ꯂꯥꯛꯏꯔꯕ?" "ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅ ꯍꯥꯏꯗꯨꯅ ꯂꯥꯛꯏꯅꯦ ꯍꯥꯏꯕ." "ꯊꯕꯛꯀ ꯆꯤꯟꯕ꯭ꯔꯣ? ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯌꯥꯒꯗ꯭ꯔꯕ?" ꯊꯣꯏꯁꯨ "ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯕꯦꯝꯃ? ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ?" "ꯆꯥꯔꯛꯑꯦ꯫ ꯑꯗꯣ ꯐꯔꯦꯁꯦ, ꯑꯩꯅ ꯍꯥꯏꯒꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯂꯝ ꯀꯣꯏꯕꯒꯤ ꯆꯠꯅꯤꯗꯅ, ꯑꯗꯨ ꯌꯥꯎꯔꯨꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯦꯕ." "ꯂꯩꯆꯜ, ꯑꯩꯗꯤ ꯌꯥꯎꯅꯤꯡꯗ꯭ꯔꯦꯗ. ꯂꯝ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥꯅꯤ. ꯀꯔꯥꯏꯗꯒꯤ ꯁꯦꯜ ꯇꯧꯔꯒ ꯑꯩ ꯆꯠꯀꯅꯤ? ꯑꯗꯣ ꯅꯪ ꯌꯥꯎꯕꯗꯤ ꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯉꯤ. ꯅꯪ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯇꯜꯂꯦꯕ." "ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯅꯪꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣ. ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯌꯥꯝꯅ ꯈꯟꯒꯅꯨ ꯏꯕꯦꯝꯃ." "ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯣ ꯊꯤꯖꯜꯂꯦꯕ. ꯑꯗꯨꯗꯤ ꯑꯩ ꯊꯣꯛꯑꯦꯀꯣ." "ꯑꯩ ꯃꯇꯦꯛ ꯑꯃ ꯊꯤꯟꯗꯣꯛꯀꯦ." ꯊꯣꯏꯁꯨ ꯂꯩꯆꯜꯕꯨ ꯊꯤꯟꯗꯣꯛꯎꯔꯦ꯫ ꯑꯁꯨꯝꯅ
ꯊꯣꯏꯒꯤ ꯃꯃꯥꯅꯁꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏ ꯐꯤꯔꯣꯜ ꯈꯔ ꯁꯨꯒꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯆꯜꯒ ꯊꯣꯏꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯆꯜꯅ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯨꯟꯗꯥꯁꯤꯡꯁꯦ ꯎꯅꯤ ꯈꯟꯕꯗ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ꯫ ꯊꯣꯏꯅ ꯃꯣꯏꯅ ꯀꯩꯗꯧ ꯉꯝꯗꯧꯔꯤꯒꯦ? ꯑꯩꯈꯣꯏꯅ ꯈꯨꯝꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯏꯕꯦꯝꯃ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯃꯤ ꯑꯃꯠꯇ ꯐꯅ ꯎꯕ ꯌꯥꯗ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯐꯅ ꯈꯜꯂꯨꯔꯕ ꯀꯩꯅꯣꯝꯃꯗꯤ ꯑꯗꯨꯝ ꯇꯧꯔꯛꯑꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯅꯨꯄꯥ ꯑꯣꯏꯁꯅꯨ ꯅꯨꯄꯤ ꯑꯣꯏꯁꯅꯨ ꯐꯅ ꯈꯟꯕ ꯑꯃꯠꯇ ꯌꯥꯗꯦꯀꯣ꯫ ꯊꯣꯏꯁꯨ ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇꯤ ꯅꯨꯄꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪ ꯁꯛ ꯈꯔ ꯀꯥꯛꯄ ꯑꯃ ꯆꯪꯂꯛꯇꯨꯅ ꯒꯣꯔꯣꯕꯅ "ꯑꯣꯏ ꯐꯖꯕꯤ, ꯌꯥꯝ ꯐꯖꯩꯀꯣ" ꯈꯨꯝꯗꯕꯤꯒ ꯇꯧꯔꯗꯅ ꯑꯁꯤ ꯍꯥꯏꯅ ꯂꯛꯅꯔꯛꯂꯝꯃꯤ꯫ ꯂꯩꯆꯜꯅ "ꯃꯁꯛꯁꯤꯒ ꯅꯣꯛꯁꯟꯅꯤꯡꯗ꯭ꯔꯥ" ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏ ꯃꯣꯏꯕꯥꯅꯤ ꯆꯤꯔꯣꯟ ꯇꯧꯅꯩ꯫ ꯒꯣꯔꯣꯕꯅ ꯃꯈꯥ ꯇꯥꯅ "ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯍꯣꯏꯗꯤ ꯑꯩꯕꯨ ꯊꯤ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯁꯥꯎꯕꯤꯒꯗꯕ ꯅꯠꯇ꯭ꯔꯣ?" "ꯇꯥ ꯒꯣꯔꯣꯕ, ꯑꯩꯈꯣꯏꯁꯦ ꯂꯩꯀꯥꯏꯒꯤ ꯅꯆꯜꯃꯛꯅꯤ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯅꯦꯅ ꯈꯟꯖꯒꯦ." "ꯃꯁꯤ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯏꯅꯦ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯅ "ꯂꯩꯆꯜ, ꯌꯥꯝꯅ ꯍꯩꯅꯗꯦ, ꯐꯤꯁꯦ ꯊꯨꯅ ꯁꯨꯔꯒ ꯍꯟꯈ꯭ꯔꯁꯤ." ꯂꯩꯆꯜꯁꯨ "ꯌꯥꯔꯦꯁꯦ, ꯎꯁꯤꯟꯅꯗ꯭ꯔꯒ ꯂꯣꯏꯔꯦ. ꯃꯣꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯌꯥꯔꯒ ꯆꯠꯀꯗꯕꯁꯨ ꯅꯠꯇꯦꯗꯅ." ꯑꯁꯣꯝꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯍꯜꯂꯛꯂꯦ꯫ ꯔꯣꯅꯥꯜꯅ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ "ꯊꯣꯏ, ꯐꯤꯔꯣꯜ ꯁꯨꯔꯤꯔꯣ?" ꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯊꯥꯡꯂꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯔꯣꯅꯥꯜꯗꯤ ꯊꯣꯏꯒꯤ ꯆꯝꯖꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯖꯍꯧꯏ꯫ ꯂꯩꯆꯜꯅ "ꯂꯩꯍꯧꯔꯣꯀꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ." ꯊꯣꯏꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯆꯥꯎꯕꯤꯅ "ꯏꯕꯦꯝꯃ, ꯅꯪꯕꯨ ꯍꯜꯂꯛꯂꯕ꯭ꯔꯣ? ꯂꯣꯏꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯂꯣꯏꯔꯦ." ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯐꯤꯔꯣꯜ ꯑꯗꯣ ꯐꯧꯗꯣꯛꯂꯝꯂꯒꯅꯦ, ꯃꯃꯥꯡꯂꯣꯝꯒꯤ ꯅꯅꯦ ꯍꯣꯏꯗ ꯐꯤ ꯑꯇꯥꯏꯕꯁꯦ ꯑꯃꯨꯛꯇ ꯊꯤꯜꯂꯨꯆꯣꯀꯣ." "ꯍꯣꯏ ꯏꯃꯥ." ꯑꯁꯣꯝꯅ ꯊꯣꯏ ꯐꯤꯔꯣꯜꯈꯩꯗꯨ ꯐꯧꯔꯝꯂꯒ ꯃꯃꯥꯡꯂꯣꯝꯒꯤ ꯏꯅꯦ ꯇꯣꯝꯕꯤ ꯈꯣꯏꯗ ꯐꯤ ꯑꯇꯥꯏꯕꯁꯤꯡ ꯑꯗꯨ ꯊꯤꯟꯕ ꯊꯣꯔꯛꯏ꯫ ꯊꯣꯏꯁꯨ ꯃꯅꯦ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯕꯦꯝꯃ, ꯊꯣꯏ, ꯅꯪꯕꯨ ꯂꯥꯛꯂꯤꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ." "ꯏꯅꯦ, ꯐꯤ ꯑꯇꯥꯏꯕꯁꯦ ꯏꯃꯥꯅ ꯊꯤꯜꯂꯨꯔꯣ ꯍꯥꯏꯗꯅ ꯂꯥꯛꯏꯅꯤ." "ꯁꯤꯗ ꯊꯝꯃꯣꯁꯦ, ꯁꯤꯗ ꯊꯝꯃꯣꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯤꯅ "ꯏꯕꯦꯝꯃ ꯊꯣꯏ, ꯅꯪꯗꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯂꯤꯕ?" "ꯅꯦꯅꯦ, ꯍꯟꯗꯛ ꯀ꯭ꯂꯥꯁ 8 ꯀꯥꯔꯤꯅꯦ." "ꯌꯥꯝꯅ ꯀꯥꯔꯦꯗꯅ ꯏꯆꯥꯁꯤꯗꯤ. ꯀꯟꯅ ꯍꯣꯠꯅꯧꯀꯣ. ꯅꯃꯥꯒ ꯅꯄꯥꯒꯗꯨꯁꯨ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ ꯅꯪꯒꯤ ꯈꯟꯕꯗ." "ꯍꯣꯏ ꯏꯅꯦ." "ꯏꯅꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ. ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯉꯥꯏꯔꯝꯃꯅꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ." ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯊꯣꯏ ꯇꯞꯂꯤ ꯂꯥꯛꯂꯤ꯫ ꯀꯣꯟꯊꯣꯡ ꯌꯧꯔꯦ, ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯣꯏꯒꯤ ꯃꯟꯗꯣꯝꯆꯥ ꯑꯃ ꯂꯩ, ꯄꯩꯁꯥ ꯈꯔ ꯄꯥꯏ꯫ ꯃꯍꯥꯛꯅ ꯊꯣꯏ ꯑꯁꯤ ꯏꯝꯐꯥꯜꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯊꯝꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒꯦ ꯐꯥꯎꯕ ꯈꯜꯂꯤ꯫ ꯊꯣꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯩꯝꯇ ꯈꯪꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯂꯨꯔꯕꯁꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯖꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯖꯩ꯫ ꯃꯟꯗꯣꯝꯆꯥ ꯀꯦꯇꯨꯀꯤ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯉꯣꯟꯗ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ, ꯃꯥꯅ ꯍꯥꯏꯈ꯭ꯔꯗꯤ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯊꯣꯏꯕꯨ ꯅꯝꯗꯨꯅ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧ ꯑꯃꯒꯨꯝ ꯂꯩꯖꯕꯤꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯉꯁꯤ ꯍꯌꯦꯡ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯂꯥꯏꯔꯕꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯇꯨꯍꯠꯄꯤꯕ ꯑꯃꯗꯤ ꯊꯣꯏ ꯍꯣꯏꯕꯨ ꯍꯟꯊꯅ ꯎꯕꯗ
ꯅꯨꯡꯉꯥꯏꯇꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯒꯤ ꯃꯗꯣꯝꯆꯥ ꯀꯦꯇꯨꯀꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯅꯣꯡꯃꯇ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯣꯏ ꯂꯩꯁꯥꯕꯤ ꯑꯁꯨꯃꯛ ꯐꯥꯔꯛꯂꯤ꯫ ꯅꯨꯡꯁꯤꯕ, ꯃꯤꯇꯥꯕ, ꯈꯣꯏꯗꯥꯕ ꯀꯌꯥꯁꯨ ꯂꯩꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯄ ꯃꯇꯥꯡ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ꯫ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ꯫ ꯑꯗꯨꯕꯨ ꯊꯣꯏ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯥꯏꯗꯨꯅ ꯄꯤꯗꯦ꯫ ꯂꯩꯆꯜꯅ "ꯊꯣꯏ, ꯅꯣꯏꯒꯤ ꯅꯣꯝꯆꯥꯗꯨꯕꯨ ꯀꯔꯤꯃꯇ ꯍꯥꯏꯔꯛꯇ꯭ꯔꯕꯕ?" "ꯍꯥꯏꯔꯛꯇ꯭ꯔꯦꯗ꯫ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯏꯃꯥꯏꯆꯥ ꯏꯄꯥ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯍꯥꯏꯕ ꯐꯥꯎꯕ ꯍꯪꯕꯤꯔꯛꯄ ꯂꯩꯇꯦ꯫ ꯏꯌꯥꯝꯕꯗꯨꯁꯨ ꯅꯨꯄꯤ ꯊꯤꯈ꯭ꯔꯕꯅꯤꯅ ꯀꯩꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯩꯆꯜ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯑꯩ꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯂꯤꯔꯁꯨ ꯂꯣꯏ ꯅꯥꯏꯔꯔꯣꯏ꯫ ꯅꯪ ꯑꯣꯏꯕꯒꯤ ꯑꯩꯅ ꯍꯥꯏꯔꯕꯅꯤ꯫ ꯀꯔꯤꯅꯣꯕ ꯃꯣꯏꯅ ꯅꯨꯄꯤ ꯊꯤꯔꯒ ꯃꯃꯥ ꯃꯄꯥ ꯃꯆꯟ ꯂꯩꯕ ꯐꯥꯎ ꯀꯥꯎꯔꯤꯁꯦ? ꯑꯩꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯅꯣꯏꯒꯤ ꯇꯥꯃꯣꯗꯨꯁꯨꯅꯦ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯊꯣꯏ꯫ ꯑꯗꯣ ꯅꯪꯁꯦ ꯌꯥꯝꯅ ꯐꯃꯜꯂꯦ꯫ ꯅꯪꯅ ꯐꯃꯟꯕꯒꯤꯅꯤ ꯃꯤꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅꯅꯦ ꯆꯩ ꯍꯥꯏꯅ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ꯫ ꯊꯣꯏ, ꯑꯩꯅ ꯅꯪꯕꯨ ꯏꯃꯥꯟꯅꯕꯤ ꯑꯃ ꯑꯣꯏꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯐꯔꯁꯦ, ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯑꯗꯣ ꯃꯈꯥꯔꯣꯝꯒꯤ ꯇꯥ ꯒꯣꯔꯣꯕꯗꯨꯅꯅꯦ ꯅꯪꯁꯤ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯏꯕꯦꯝꯃ꯫ ꯁꯛꯇꯥꯗꯨꯒ ꯌꯥꯝ ꯍꯩꯅꯗꯦꯗ ꯑꯩ꯫ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛꯇꯨꯅꯤ ꯍꯩꯅꯗꯦ꯫ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯗꯣꯏ ꯁꯔꯨꯛ ꯇꯣꯛꯑꯁꯤ ꯏꯕꯦꯝꯃ꯫ ꯂꯩꯆꯜꯁꯨ "ꯍꯩꯃꯥ, ꯉꯥꯏꯈꯨꯑꯣ ꯅꯪꯕꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯅꯪ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯇꯪꯅꯤ ꯍꯥꯏꯕ, ꯅꯪ ꯂꯧꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯊꯣꯏꯁꯨ "ꯑꯗꯨꯕꯣꯕ, ꯑꯩ ꯑꯗꯨꯒꯤ ꯋꯥꯗꯣ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯂꯩꯆꯜ꯫ ꯃꯣꯏꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕꯕ ꯅꯨꯄꯤꯁꯦ? ꯃꯥꯕꯨ ꯌꯥꯗꯦ ꯍꯥꯏꯔꯕ ꯄꯣꯠꯇꯨꯗ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯔꯤꯁꯤꯕꯨ ꯃꯥꯕꯨ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯕ? ꯍꯧꯗꯣꯡꯒꯤ ꯃꯃꯥꯏꯒ ꯄꯥꯜꯂꯕ ꯖꯥꯠꯂ ꯈꯪꯗꯦ"꯫ ꯂꯩꯆꯜꯁꯨ "ꯑꯗꯨꯅꯤ ꯃꯣꯏꯁꯦ ꯀꯩ ꯋꯥꯈꯜꯅꯣ ꯈꯪꯗꯦꯗ꯫ ꯑꯗꯣ ꯃꯝꯁꯤꯜꯂꯛꯏ, ꯑꯩꯈꯣꯏꯁꯨ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯃꯈꯥꯔꯣꯝꯒꯤ ꯇꯥ ꯒꯣꯔꯣꯕ ꯑꯗꯨ ꯂꯝꯕꯤꯗ ꯊꯣꯏ ꯂꯥꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯊꯣꯏ ꯑꯃꯗꯤ ꯂꯩꯆꯜ "ꯑꯁ, ꯑꯁꯤꯒꯤ ꯃꯤꯁꯦ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯦꯕ꯫ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ"꯫ ꯂꯩꯆꯜꯅ "ꯑꯗꯨꯝ ꯆꯠꯂꯁꯤꯁꯦ꯫ ꯃꯣꯏꯅ ꯉꯥꯡꯉꯛꯄꯒꯅꯦ ꯑꯃꯠꯇ ꯇꯥꯁꯤꯟꯗꯕꯤꯗꯅꯦ ꯆꯠꯂꯒ ꯂꯣꯏꯔꯦꯁꯦ ꯂꯥꯛꯑꯣ꯫ ꯃꯣꯏꯅ ꯄꯨꯡꯇꯧ ꯇꯧꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯂꯝꯕꯤꯗ ꯊꯣꯏ ꯑꯃꯗꯤ ꯂꯩꯆꯜ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯒꯣꯔꯣꯕꯅ "ꯊꯣꯏ, ꯑꯝꯇ ꯉꯥꯏꯈꯣ ꯍꯥꯏꯕ꯫ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯅꯪꯕꯨ? ꯑꯩ ꯅꯨꯄꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯕꯁꯤ ꯀꯌా ꯄꯥꯝꯗꯦꯀꯣ"꯫ ꯊꯣꯏꯁꯨ "ꯇꯥ ꯒꯣꯔꯣꯕ, ꯂꯩꯀꯥꯏꯒꯤ ꯅꯆꯜꯅꯤ ꯑꯩꯈꯣꯏꯁꯦ꯫ ꯈꯔꯗꯤ ꯈꯟꯕꯤꯌꯨ ꯀꯩꯗꯧꯕꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ "ꯑꯣꯏ, ꯅꯪꯅ ꯐꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯂꯧꯅꯤ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯅꯪꯅ ꯀꯩꯗꯧ ꯉꯝꯗꯣꯏꯕ"꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯤ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯂꯩꯍꯧꯏ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯧꯅꯤꯡꯕ ꯂꯧꯖꯁꯅꯨꯁꯦ, ꯃꯋꯥ ꯑꯝꯇ ꯂꯧꯗꯦ꯫ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯌꯦꯅ ꯈꯔ ꯁꯨꯝ ꯌꯦꯡꯕꯤꯕꯁꯤꯗ ꯃꯥ ꯃꯤ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ꯫ ꯐꯩ, ꯒꯣꯔꯣꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯎꯁꯤꯠꯇꯕ, ꯈ꯭ꯋꯥꯏꯗꯒꯤ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯀꯌꯥ ꯑꯃꯗꯤ ꯒꯣꯔꯣꯕ ꯂꯥꯛꯏ ꯍꯥꯏꯕꯗ ꯀꯤꯔꯒ ꯆꯦꯜꯂꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯤ꯫ ꯂꯩꯆꯜꯅ "ꯃꯣꯏꯅ ꯉꯝꯃꯦꯅ ꯅꯨꯄꯤ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯁꯨꯝꯅꯦ ꯀꯤꯍꯟ ꯈꯪꯍꯟ ꯇꯧꯕꯁꯦ ꯌꯥꯝꯅꯁꯨ ꯍꯦꯟꯃꯜꯂꯕꯅꯤ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯅꯣꯕ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯕꯨ? ꯐꯅ ꯈꯟꯕ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯗ꯭ꯔꯕ꯭ꯔꯥꯕ? ꯁꯤꯒꯤꯗꯃꯛ ꯅꯪꯅꯅꯦ ꯀꯞꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯊꯧꯅꯥ ꯂꯩꯌꯨ ꯏꯕꯦꯝꯃ꯫ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯕꯅꯤ꯫ ꯃꯣꯏꯒꯨꯝꯕ ꯀꯌꯥꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯣꯏꯁꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯈꯪꯂꯛꯈꯤꯅꯤ꯫ ꯃꯣꯏꯁꯦ ꯄꯔꯥ ꯇꯝꯕꯤꯕ ꯃꯇꯝ ꯑꯃꯗꯤ ꯑꯣꯏꯔꯕꯅꯤ꯫ ꯃꯣꯏꯅ ꯉꯝꯃꯦꯅꯕꯨ ꯑꯩꯈꯣꯏꯅ ꯀꯤꯅ ꯆꯠꯄꯁꯨ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯍꯦꯛ ꯎꯠꯂꯨꯕꯗ ꯃꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯏ ꯍꯦꯛꯇ"꯫ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯆꯥꯎꯕꯤꯅ
ꯏꯆꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯏꯃꯥꯗ ꯍꯥꯏꯌꯨꯁꯦ꯫ ꯂꯩꯆꯜꯅ ꯑꯣꯏꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥ ꯒꯣꯔꯣꯕꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ꯫ ꯂꯝꯕꯤꯗ ꯅꯨꯄꯤ ꯆꯠꯄ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯎꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯊꯣꯏꯗꯁꯨ ꯃꯥꯅ ꯃꯌꯨꯝꯗ ꯄꯨꯔꯅꯤ ꯀꯥꯏꯅꯅꯦ ꯂꯛꯅꯔꯛꯇꯅ ꯀꯤꯍꯜꯂꯛꯏꯕꯅꯤ꯫ ꯀꯔꯤ? ꯃꯥꯃꯛꯅ ꯑꯩꯒꯤ ꯏꯆꯥꯗꯕꯣ? ꯈꯪꯒꯅꯤꯗꯅ ꯃꯥ, ꯅꯨꯄꯤ ꯊꯤꯔꯕ ꯃꯥꯅ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯗ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯂꯤꯕ? ꯏꯃꯥ, ꯃꯣꯏꯒ ꯃꯥꯟꯅꯕꯤꯔꯨꯅꯨꯗ, ꯑꯩꯈꯣꯏ ꯈꯛꯇꯅꯦ ꯑꯔꯥꯟꯕ ꯇꯥꯍꯧꯗꯣꯔꯤꯕꯁꯦ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯂꯩꯆꯜꯅ ꯁꯥꯎꯔꯞꯅ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯁꯣꯜꯂꯒ ꯂꯩꯔꯗꯤꯅꯦ ꯃꯤꯅ ꯂꯥꯛꯆꯈꯤꯅꯤ, ꯑꯗꯨꯅ ꯄꯥꯡꯒꯜ ꯍꯧꯅ ꯂꯩꯌꯣ ꯍꯥꯏꯕ ꯅꯪ꯫ ꯃꯃꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯒꯣꯔꯣꯕ ꯃꯥꯅ ꯎꯁꯤꯠꯇꯕ ꯏꯆꯥꯒꯤ ꯃꯇꯨ ꯁꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯅ ꯆꯥꯎꯕꯤꯅ ꯃꯆꯥꯗ ꯊꯧꯅꯥ ꯍꯥꯞꯄ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯆꯜ ꯁ꯭ꯀꯨꯜ ꯀꯥꯕꯒꯤ ꯊꯣꯏꯕꯨ ꯍꯧꯕ ꯂꯥꯛꯏ꯫ ꯊꯣꯏꯅ ꯂꯩꯆꯜ ꯎꯕꯗ, ꯅꯪ ꯂꯥꯛꯑꯕꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯂꯣꯏꯁꯨ ꯂꯣꯏꯁꯤꯟꯗ꯭ꯔꯤ, ꯉꯥꯏꯍꯥꯛ ꯉꯥꯏꯌꯨ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯊꯦꯡꯉꯕꯅꯦ ꯍꯥꯏꯕ, ꯂꯣꯏꯁꯜꯂꯨ, ꯉꯁꯤ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯇꯧꯕꯅꯤ꯫ ꯊꯣꯏꯅ, ꯏꯕꯦꯝꯃ ꯅꯪ ꯁꯤꯃ ꯁꯖꯤꯡ ꯆꯅꯥꯏ ꯍꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯦꯛ ꯇꯧꯏꯃꯤ꯫ ꯈꯪꯊꯦꯡ ꯊꯦꯡꯅ ꯑꯃꯨꯛ ꯆꯠꯅꯤ, ꯈꯪꯉꯟ ꯉꯟꯅ ꯑꯃꯨꯛ ꯆꯠꯅꯤ꯫ ꯅꯠꯇꯦ, ꯁ꯭ꯀꯨꯜꯗ ꯅꯪꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯃꯤꯒ ꯂꯩꯔꯕ꯭ꯔꯥꯕ? ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥ ꯊꯥꯖꯕ ꯑꯃꯠꯇ ꯊꯝꯃꯨꯅꯨꯀꯣ, ꯀꯩꯝ ꯀꯥꯟꯅꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯇꯤꯛ ꯆꯥꯔꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯂꯥꯛꯄ ꯃꯗꯣ, ꯑꯗꯨꯅꯦ ꯃꯔꯨꯗꯤ꯫ ꯂꯩꯆꯜꯁꯨ, ꯏꯕꯦꯝꯃ ꯑꯦꯗꯚꯥꯏꯁ ꯐꯕꯤ, ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯂꯅꯤꯌꯦ, ꯉꯥꯡꯗꯅ ꯂꯩꯔꯅꯨ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ, ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ꯫ ꯊꯣꯏ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ ꯑꯩ ꯁ꯭ꯀꯨꯜ ꯊꯣꯛꯑꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏ ꯂꯩꯆꯜ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯁꯨ, ꯍꯣꯏ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯎꯊꯣꯏꯒ ꯆꯥꯎꯕꯤꯒꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯐꯔꯛꯂꯦꯅꯦꯀꯣ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯏꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯗꯦꯗ꯫ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯑꯩꯈꯣꯏꯗꯤ ꯁꯤꯅꯤꯅꯦꯍꯦ ꯃꯄꯥ꯫ ꯑꯩꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯏ, ꯏꯆꯥꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯇꯗꯤ ꯇꯧꯕ ꯍꯦꯛ ꯉꯝꯗ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ, ꯃꯃꯥ, ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯌꯧꯅ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ, ꯆꯥꯛꯀꯥꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣ꯫ ꯀꯔꯤ ꯃꯊꯦꯜ ꯇꯧꯔꯒꯦ ꯅꯪꯕꯣ? ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯄ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯤ ꯑꯣꯏꯅ ꯆꯝꯊꯣꯡ ꯇꯧꯁꯤꯜꯂꯕꯅꯤ꯫ ꯐꯔꯦ, ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯣꯝꯗꯅ ꯁ꯭ꯀꯨꯜ ꯃꯅꯨꯡꯗꯅꯤ꯫ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ, ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯍꯩꯇ꯭ꯔꯕ, ꯇꯥꯛꯑꯕꯁꯨ ꯂꯧꯗ꯭ꯔꯕ ꯔꯣꯃꯤꯌꯣ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯤ꯫ ꯑꯍꯩ ꯑꯄꯥꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ, ꯃꯃꯤꯡꯒꯁꯤ ꯌꯥꯝꯅ ꯆꯠꯂꯕꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯨꯡꯁꯤꯗꯕꯅꯁꯨ ꯂꯣꯏꯔꯕ꯫ ꯔꯣꯃꯤꯌꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯣꯏ, ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯊꯣꯏ ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ, ꯑꯃꯗꯤ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩꯒꯜꯂꯤ꯫ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯃꯤ ꯀꯌꯥ ꯄꯨꯟꯒꯟꯗꯦ, ꯃꯇꯣꯝꯇ ꯑꯗꯨꯝ ꯂꯩ꯫ ꯃꯤꯅ ꯑꯍꯪꯕꯗꯅꯤ ꯃꯥꯅ ꯈꯨꯝꯂꯤꯕꯁꯤ꯫ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯊꯣꯏ ꯑꯃꯗꯤ ꯂꯩꯆꯜ, ꯃꯈꯣꯏ ꯑꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕꯇ ꯅꯠꯇꯅ ꯂꯝꯆꯠ ꯐꯖꯕꯗꯁꯨ ꯑꯣꯖꯥꯒꯩꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯔꯣꯅꯥꯜ ꯃꯈꯣꯏꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗ ꯊꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯊꯣꯏ ꯍꯜꯂꯛꯄꯗꯨ ꯎꯔꯗꯨꯅ ꯔꯣꯅꯥꯜꯅ ꯋꯦꯇꯤꯡ ꯁꯦꯠ ꯑꯗꯨꯗꯒꯤ ꯊꯣꯔꯛꯏ꯫ ꯑꯗꯨꯒ, ꯊꯣꯏ, ꯑꯝꯇ ꯉꯥꯏꯈꯨꯑꯣ, ꯑꯁꯤ ꯍꯥꯏꯔꯒ ꯂꯩ꯫ ꯊꯣꯏꯁꯨ ꯑꯣꯟꯊꯣꯔꯛꯇꯨꯅ, ꯗꯥ ꯔꯣꯅꯥꯜ, ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨ, ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗꯗꯤ ꯔꯣꯅꯥꯜ ꯍꯦꯟꯅ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ, ꯊꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯊꯣꯏ ꯔꯣꯅꯥꯜꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯗꯥ ꯔꯣꯅꯥꯜ, ꯍꯣꯏ, ꯑꯩꯕꯨ ꯅꯆꯜ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥ ꯅꯨꯄꯤ ꯀꯣꯏꯅꯕꯒꯤ ꯍꯥꯏꯅꯕꯗꯨꯗꯤ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯂꯛꯂꯒꯁꯨ ꯐꯖꯅ ꯀꯩꯁꯨ ꯉꯥꯡꯕꯤꯔꯣꯏ꯫ ꯅꯨꯡꯁꯤꯕꯅ ꯄꯤꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯈꯥꯡꯕꯁꯨ ꯉꯝꯂꯣꯏ꯫
ꯐꯔꯦ ꯑꯩ ꯆꯠꯂꯒꯦꯗ ꯔꯣꯅꯥꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯅ ꯆꯠꯈꯤꯕꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯔꯣꯅꯥꯜ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ꯫ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯍꯧꯗꯕ ꯑꯁꯤꯗ ꯑꯩ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯃꯟꯗ꯭ꯔꯦꯗ, ꯁꯤꯗꯤ ꯑꯝꯇ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯅꯥꯜ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯁꯨ ꯃꯅꯝꯃ ꯀꯦꯇꯨꯀꯤꯅ ꯊꯣꯏꯕꯨ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯊꯝꯗꯨꯅ ꯄꯩꯁꯥ ꯇꯥꯜꯍꯜꯂꯒ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯒꯦ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯣꯏꯅꯅꯦ ꯉꯝꯕꯒ ꯑꯃꯠꯇ ꯌꯥꯔꯣꯏꯗ, ꯃꯆꯥꯕꯨ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯗꯧꯔꯤꯕꯅꯤ, ꯄꯩꯁꯥꯁꯨ ꯐꯪꯗꯧꯔꯤꯕ, ꯑꯗꯨꯗ ꯌꯥꯗ꯭ꯔꯗꯤ ꯃꯣꯏ ꯇꯣꯛꯆꯔꯦꯗꯅ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯃꯄꯨꯔꯣꯏꯕꯗ ꯃꯣꯏ ꯅꯨꯄꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤꯕ, ꯅꯣꯡꯇꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯕꯁꯦ ꯐꯪꯂꯔꯣꯏꯗꯕꯅꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯁꯥꯎꯔꯛꯂꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯅꯣꯡꯃꯇ ꯊꯕꯛꯁꯦ ꯁꯪꯕ꯭ꯔꯥꯕ? ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯏ꯫ ꯁꯦ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨꯁꯦ, ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩ ꯋꯥꯔꯤꯅꯣ ꯑꯩ ꯐꯖꯅ ꯇꯥꯔꯒꯦ ꯍꯥꯏꯌꯨ꯫ ꯑꯗꯨꯝ ꯅꯪꯒꯤ ꯀꯣꯆꯤꯗꯣ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯉꯁꯤ ꯐꯥꯎꯕ ꯇꯥꯔꯛꯇꯨꯅꯁꯨ ꯂꯥꯛꯏꯁꯤꯗꯤ, ꯍꯥꯏꯌꯨ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯦꯝꯖꯤꯜꯂꯛꯂꯕ ꯑꯁꯤꯗꯗꯤ ꯀꯦꯇꯨꯀꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯣꯏꯁꯦ ꯏꯝꯐꯥꯜꯗ ꯑꯩꯒ ꯈꯪꯅꯕ ꯇꯥꯃꯣ ꯑꯃ ꯂꯩꯕꯗꯣ ꯃꯥꯒꯤꯗ ꯊꯝꯃꯒ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯗꯣꯏꯅꯤ, ꯄꯩꯁꯥꯁꯨ ꯇꯥꯜꯍꯟꯗꯣꯏꯕ, ꯑꯗꯨꯃꯥꯏꯅ ꯊꯝꯈꯤꯅꯕ ꯇꯧꯔꯁꯦꯕ꯫ ꯁꯤꯗꯗꯤ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡꯈꯣꯏꯁꯨ ꯁꯣꯟꯖꯤꯜꯂꯛꯑꯕꯅꯤꯅ꯫ ꯅꯪꯒꯤ ꯋꯥꯗꯣ ꯅꯨꯄꯤ ꯌꯥꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯅ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦ, ꯃꯣꯏꯗꯁꯨ ꯍꯥꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗ꯭ꯔꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ꯫ ꯍꯣ, ꯌꯥꯗꯕꯒ ꯌꯥꯄꯣꯠꯇꯦ, ꯑꯥꯗꯗꯤꯅꯦ ꯃꯥꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯂꯥꯡꯅꯤꯡꯕ ꯂꯣꯏꯅ ꯐꯪꯗꯧꯔꯤꯕꯅꯤ, ꯑꯩꯈꯣꯏꯅꯁꯨ ꯃꯥꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ? ꯍꯣ, ꯑꯗꯨꯕꯣꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯟꯅ ꯇꯥꯛꯄꯅꯤ ꯅꯪꯕꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡꯈꯣꯏꯗ ꯋꯥꯔꯤꯁꯤ ꯍꯧꯗꯣꯛꯇꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯍꯦꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤꯅꯦ ꯅꯨꯄꯤ ꯅꯪꯕꯣ꯫ ꯑꯩꯒꯤꯗꯤꯅꯦ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯏꯁꯧ ꯂꯥꯡꯅꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯁꯥꯔꯨꯈꯤꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗꯒꯤ ꯊꯣꯏꯒꯤ ꯃꯕꯨꯡꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯦ ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥ꯫ ꯍꯥꯏꯌꯨꯅꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯏꯃꯥ, ꯀꯔꯤꯁꯨ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯣꯕ ꯀꯩꯅꯣ ꯍꯥꯏꯌꯨꯗꯅ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯊꯣꯏꯁꯦ ꯏꯝꯐꯥꯜꯗ ꯊꯝꯈ꯭ꯔꯁꯤ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯈꯪꯅꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ, ꯃꯥꯒꯤꯗ ꯂꯥꯏꯔꯤꯛꯁꯨ ꯇꯝꯍꯟꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯄꯩꯁꯥꯁꯨ ꯇꯥꯟꯗꯧꯔꯤꯕ, ꯃꯥꯅ ꯇꯧꯅꯤꯡꯕꯇ ꯇꯧꯗꯧꯔꯤꯕꯅꯤ, ꯑꯗ ꯂꯩꯔꯕꯗꯤ ꯏꯃꯥ꯫ ꯆꯥꯎꯕꯤ ꯃꯆꯥꯒꯤ ꯋꯥ ꯑꯗꯨꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯋꯥꯗꯨ ꯅꯆꯟꯕꯨ ꯌꯥꯔꯛꯀꯗ꯭ꯔꯅꯦ? ꯌꯥꯔꯛꯀꯗꯧꯕꯁꯨ ꯃꯥꯟꯗꯦꯗ ꯏꯃꯥꯅ꯫ ꯑꯩꯒꯤ ꯃꯅꯥꯛꯇ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯖꯁꯅꯨꯗ꯫ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯒꯤ ꯃꯕꯨꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯍꯦꯔꯥ ꯏꯃꯥ, ꯑꯩꯈꯣꯏꯅꯕꯨ ꯑꯉꯥꯡꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯊꯣꯏꯁꯨ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯇꯥꯍꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯣꯔꯛꯏ꯫ ꯏꯃꯥ, ꯇꯥꯃꯣꯅ ꯀꯩ ꯍꯥꯏꯔꯝꯃꯤꯅꯣ ꯌꯥꯝꯅ ꯁꯥꯎꯅꯁꯨ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯆꯥꯎꯊꯣꯏꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯃꯥꯒꯤ ꯊꯣꯏ, ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯂꯣꯏꯁꯤꯜꯂꯝꯃꯨ, ꯏꯃꯥꯁꯨꯅꯦ ꯆꯪꯂꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏ ꯆꯪꯍꯟꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯅ ꯍꯥꯏꯔꯝꯃꯤꯕꯗꯨꯕꯨ ꯀꯔꯤ ꯋꯥꯅꯣꯅꯦ? ꯌꯥꯕ ꯌꯥꯗꯕꯒ ꯌꯥꯝꯅ ꯄꯥꯟꯅꯔꯤꯕꯗꯨꯕꯨ? ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯈꯣꯏꯒꯤ ꯊꯣꯏꯁꯦ ꯏꯝꯐꯥꯜꯗ ꯊꯝꯈ꯭ꯔꯁꯤ ꯍꯥꯏꯅꯦ, ꯁ꯭ꯀꯨꯜꯁꯨ ꯇꯝꯅꯤ ꯄꯩꯁꯥꯁꯨ ꯇꯥꯟꯅꯤ ꯍꯥꯏꯔꯤꯕ, ꯑꯗꯨꯗ ꯑꯩꯅ ꯅꯆꯥꯅ ꯌꯥꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯨꯕ, ꯑꯗꯨꯗ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯤꯕꯁꯤꯅꯤ꯫ ꯀꯔꯤ ꯍꯥꯏꯕ ꯃꯃꯥ? ꯃꯄꯥ ꯑꯩ ꯂꯩꯅ ꯂꯩꯅ ꯏꯆꯥꯕꯨ ꯏꯝꯐꯥꯜꯗ ꯊꯝꯒꯦ ꯍꯥꯏꯕ? ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯐꯝ ꯑꯗꯨꯗ ꯏꯆꯥꯕꯨ ꯊꯝꯃꯗꯤ ꯃꯄꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏꯀꯣ ꯃꯃꯥ? ꯃꯈꯣꯏꯅ ꯄꯩꯁా ꯄꯥꯏꯔꯦꯅꯕꯨ ꯇꯧꯅꯤꯡꯕ ꯇꯧꯕꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯂꯥꯏꯔꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯒꯅꯤ ꯑꯩꯅ꯫ ꯃꯣꯏꯕꯥ, ꯐꯔꯦꯁꯦ, ꯃꯅꯨꯡꯗ ꯆꯪꯂꯒꯅꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ, ꯄꯨꯡꯁꯨ ꯊꯦꯡꯂꯝꯂꯅꯤ꯫
ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯣꯏꯁꯨ ꯍꯥꯏꯔꯝꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕꯗꯤ ꯇꯥꯔꯗꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯑꯩ ꯌꯥꯕ ꯉꯝꯃꯣꯏꯀꯣ, ꯑꯩ ꯁꯤꯗ ꯑꯗꯨꯝ ꯇꯝꯖꯒꯦ꯫ ꯏꯝꯐꯥꯜꯗ ꯂꯩꯔꯒ ꯍꯦꯛꯇ ꯍꯩꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯗ ꯇꯝꯃꯒꯁꯨ ꯑꯍꯩꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯁꯤꯗꯤ"꯫ ꯑꯁꯨꯝꯅ ꯊꯣꯏꯅꯁꯨ ꯂꯩꯆꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯂꯩꯆꯜ, ꯑꯩ ꯏꯝꯐꯥꯜꯗ ꯊꯝꯅꯅꯕ ꯏꯅꯝꯃ ꯍꯣꯏꯅꯅꯦ ꯄ꯭ꯂꯥꯟ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩ ꯀꯩꯗꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯊꯃꯣꯏ ꯀꯥꯏꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯏ꯫ ꯂꯩꯆꯜꯁꯨ ꯏꯉꯛ ꯉꯛꯅ, "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯂꯥꯏꯔꯤꯛꯇꯤ"꯫ "ꯏꯝꯐꯥꯜꯗ ꯇꯝꯍꯟꯒꯅꯤ ꯍꯥꯏ, ꯄꯩꯁꯥꯁꯨ ꯇꯥꯜꯍꯟꯒꯅꯤ ꯍꯥꯏ"꯫ "ꯅꯪꯗꯤ ꯀꯩ ꯍꯥꯏꯈ꯭ꯔꯕ? ꯌꯥꯈ꯭ꯔꯕꯣ ꯍꯥꯏꯁꯦ"꯫ "ꯌꯥꯈꯤꯅꯨꯀꯣ, ꯌꯥꯕꯒ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯩ ꯅꯣꯏ ꯏꯅꯝꯃꯗ ꯍꯥꯏꯒꯦꯕ"꯫ "ꯌꯥꯔꯛꯑꯣꯏ ꯃꯣꯏꯅ ꯍꯥꯏꯔꯨꯔꯁꯨ꯫ ꯑꯗꯨ ꯍꯥꯏꯔꯒꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯐꯪꯕ ꯍꯦꯟꯒꯅꯤꯌꯦ"꯫ "ꯅꯣꯏ ꯇꯥꯃꯣꯗꯤ ꯀꯩꯝ ꯍꯥꯏꯗ꯭ꯔꯣ"꯫ "ꯑꯩꯈꯣꯏ ꯇꯥꯃꯣꯅꯅꯤ ꯍꯥꯏꯔꯝꯂꯤꯕꯁꯦ ꯂꯩꯆꯜ"꯫ "ꯐꯔꯦ, ꯑꯩ ꯆꯪꯂꯒꯦ꯫ ꯏꯃꯥꯅ ꯍꯜꯂꯛꯇ꯭ꯔꯦꯅ ꯑꯃꯨꯛ ꯉꯥꯏꯔꯝꯃꯅꯤ"꯫ ꯂꯩꯆꯜꯁꯨ, "ꯂꯥꯛꯑꯣ, ꯑꯩ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯑꯝꯇ ꯈꯟꯒꯅꯨ꯫ ꯑꯩ ꯅꯪꯅ ꯋꯥꯕꯁꯦ ꯌꯦꯡꯕ ꯉꯝꯗꯦꯕ꯫ ꯑꯗꯣ ꯅꯣꯏꯒꯤ ꯏꯅꯝꯃ ꯍꯣꯏꯗꯣ ꯑꯩ ꯅꯣꯡꯃꯗꯤꯅꯦ ꯈꯠꯅꯗꯣꯏꯅꯤ꯫ ꯃꯣꯏꯅ ꯆꯨꯝꯃꯦꯅ ꯆꯠꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯕ꯫ ꯅꯣꯏ ꯇꯥꯃꯣꯗꯨꯁꯨ ꯅꯨꯄꯤꯅ ꯉꯝꯕ꯭ꯔꯥ ꯀꯩꯅꯣꯝꯃ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯂꯒ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯛꯂꯦ꯫ ꯊꯣꯏꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯆꯜꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕ ꯆꯌꯣꯜ ꯃꯁꯤꯡꯗꯤ ꯑꯗꯨꯃꯛ ꯌꯧꯔꯛꯂꯦ꯫ ꯊꯣꯏ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯦ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯒꯤ ꯃꯅꯝꯃ ꯀꯦꯇꯨꯀꯤꯗ ꯏꯝꯐꯥꯜꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯊꯤꯀꯥꯗꯥꯔ ꯑꯗꯨꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯊꯤꯀꯥꯗꯥꯔ ꯃꯉꯥꯜꯅ, "ꯀꯦꯇꯨꯀꯤ, ꯅꯣꯏꯒꯤ ꯑꯉꯥꯡ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯕꯨ ꯀꯩ ꯍꯥꯏꯅꯔꯒꯦ, ꯌꯥꯔꯕꯣ? ꯌꯥꯔꯒꯗꯤ ꯑꯩ ꯂꯧꯕ ꯂꯥꯛꯑꯒꯦꯅꯦ"꯫ "ꯌꯥꯔꯕꯅꯤ ꯌꯥꯔꯕꯅꯤ, ꯃꯣꯏꯅꯒ ꯌꯥꯗ ꯌꯥꯄꯣꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗ ꯇꯥꯃꯣ ꯍꯣꯏꯒꯨꯝꯕ ꯑꯃ ꯈꯪꯅꯖꯕ ꯍꯥꯏꯕꯁꯦ ꯅꯆꯦꯠ ꯑꯩꯈꯣꯏꯗꯤ ꯂꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ"꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯄꯩꯁꯥ ꯐꯪꯗꯧꯔꯦ ꯍꯥꯏꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯌꯥꯗ꯭ꯔꯤꯕꯅꯤ꯫ ꯀꯦꯇꯨꯀꯤ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯌꯥꯝꯅ ꯐꯕꯒ ꯁꯥꯔꯗꯨꯅ ꯈꯣꯟꯒꯗꯣ ꯅꯧꯊꯁꯟꯅꯔꯒ, "ꯏꯃꯥ, ꯊꯣꯏ"꯫ ꯆꯥꯎꯕꯤꯅ, "ꯏꯃꯧ ꯏꯕꯦꯝꯃ, ꯀꯩ ꯂꯩꯔꯕꯒꯦ ꯅꯪꯅ ꯂꯥꯛꯄꯕꯣ"꯫ ꯀꯦꯇꯨꯀꯤꯁꯨ ꯅꯣꯛꯂꯗꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯊꯣꯏꯁꯦ ꯅꯍꯥꯟ ꯇꯥꯃꯣꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯌꯥꯔꯕ꯭ꯔꯅ ꯍꯪꯕ ꯂꯥꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅꯁꯨ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯫ ꯑꯗꯨꯗꯒꯤ ꯃꯤꯗꯨꯅꯁꯨꯅꯦ ꯂꯧꯕ ꯂꯥꯛꯑꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯒꯤꯅꯤ ꯏꯃꯥ"꯫ ꯀꯣꯆꯤ ꯊꯥꯡꯂꯒ ꯉꯥꯡꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯅ ꯁꯥꯎꯔꯛꯏ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤꯁꯤ ꯏꯃꯥꯈꯣꯏꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ"꯫ ꯀꯦꯇꯨꯀꯤꯁꯨ ꯁꯥꯎꯔꯞꯅ, "ꯀꯩꯅꯣ ꯏꯃꯥ, ꯁꯤꯕꯨ ꯈꯟꯅꯕ ꯍꯧꯕ ꯀꯧꯕ꯭ꯔꯣ? ꯏꯃꯥꯈꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦꯕꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ "ꯃꯁꯤ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯩꯅꯣ ꯈꯜꯂꯗꯨꯅ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠ ꯑꯗꯨ ꯊꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯆꯥ ꯏꯃꯧ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯖꯔꯨꯕ, ꯑꯗꯨꯕꯨ ꯏꯆꯥ ꯏꯃꯧ ꯂꯥꯛꯄꯩꯔꯣ ꯇꯧꯔꯤꯕ ꯀꯨꯝꯍꯩꯁꯤꯕꯣ"꯫ ꯊꯣꯏꯁꯨ, "ꯏꯃꯥ, ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ"꯫ "ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯍꯧꯒꯠꯂꯛꯏ꯫ "ꯏꯃꯥꯅꯦ, ꯅꯅꯦ ꯇꯣꯝꯕꯤ ꯈꯣꯏꯗ ꯑꯝꯇ ꯆꯠꯂꯨꯒꯦ꯫ ꯐꯖ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ, ꯅꯄꯥꯕꯨꯡꯁꯨ ꯍꯜꯂꯛꯂꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯕꯤ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯒꯣꯔꯣꯕ ꯊꯣꯏꯕꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ, ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯨꯛꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯣꯏꯔꯔꯣꯏꯗꯕ ꯃꯪꯂꯥꯟ ꯑꯃꯗ ꯁꯥꯒꯠꯄ ꯍꯩꯈ꯭ꯔꯕ ꯒꯣꯔꯣꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯊꯤꯀꯥꯗꯥꯔ ꯃꯉꯥꯜ ꯑꯗꯨ ꯀꯦꯇꯨꯀꯤꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯩ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯗꯨ ꯂꯧꯕ ꯂꯥꯛꯑꯒꯦ, ꯅꯪꯅ ꯌꯥꯅꯕ ꯇꯧꯔꯝꯃꯨꯀꯣ"꯫ "ꯍꯣꯏ ꯍꯣꯏ ꯇꯥꯃꯣ, ꯑꯗꯨꯒꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯌꯥꯅꯕ ꯁꯤꯜꯂꯒꯦ, ꯅꯪ ꯀꯩꯝꯇ ꯋꯥꯒꯅꯣ"꯫ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯐꯣꯟ ꯑꯗꯨꯁꯨ ꯊꯝꯈ꯭ꯔꯦ꯫ ꯀꯦꯇꯨꯀꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯏ ꯈꯣꯏꯗ ꯂꯥꯛꯂꯗꯨꯅ, "ꯊꯣꯏ, ꯊꯣꯏ, ꯑꯝꯇ ꯂꯥꯛꯑꯣ, ꯏꯅꯝꯃꯒ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯁꯦ"꯫ ꯃꯃꯥ ꯆꯥꯎꯕꯤꯁꯨ, "ꯏꯃꯧ ꯏꯕꯦꯝꯃ, ꯀꯗꯥꯏꯗ ꯆꯠꯂꯨꯒꯗꯕꯅꯣ"꯫
ꯏꯃꯥ, ꯊꯣꯏꯒ ꯑꯁꯤꯗ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯦ. ꯀꯩꯁꯨ ꯀꯨꯏꯔꯣꯏꯌꯦ. ꯃꯊꯃꯣꯏꯗꯗꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤꯗꯕꯅ ꯑꯃꯨꯛ ꯇꯣꯏꯕ. ꯑꯋꯣꯏꯕ ꯈꯥꯔꯦꯍꯦ. ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯂꯥꯛꯑꯣꯅꯦ. ꯈꯣꯟꯒꯥꯁꯦ ꯌꯥꯝꯅ ꯅꯧꯊꯁꯟꯅꯔꯒ ꯑꯐꯕꯤ ꯁꯥꯗꯅ ꯍꯥꯏꯔꯛꯂꯤꯕꯅꯤ. ꯊꯣꯏꯁꯨ ꯍꯣꯏ ꯏꯅꯝꯃ, ꯂꯣꯏꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ. ꯑꯁꯨꯝꯅ ꯊꯣꯡꯒꯥꯟꯗ ꯃꯉꯥꯜꯗꯨ ꯀꯦꯇꯨꯀꯤꯒ ꯊꯣꯏꯒꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯦꯇꯨꯀꯤꯅ, ꯀꯥꯏ ꯌꯧꯔꯛꯂꯒꯦ ꯇꯥꯃꯣ? ꯀꯣꯜ ꯑꯗꯨ ꯊꯝꯃꯒ ꯃꯉꯥꯜ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ. ꯀꯦꯇꯨꯀꯤꯅ ꯍꯥꯏꯔꯛꯏ, ꯊꯣꯏ, ꯅꯪ ꯃꯃꯥꯡꯗ ꯐꯝꯃꯣ. ꯀꯥꯈꯠꯂꯨꯁꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯊꯣꯏꯅꯁꯨ, ꯏꯅꯝꯃ, ꯑꯩ ꯃꯅꯤꯡꯗ ꯑꯗꯨꯝ ꯐꯝꯒꯦꯕ, ꯌꯥꯔꯅꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯀꯦ ꯇꯧꯕꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯏꯟꯁꯤꯟꯗꯨꯅ ꯊꯣꯏ ꯑꯗꯨ ꯄꯨꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫